Hौzik faubagi khwaidigi update oiba pau tabiribasingbu Bisanta Saikhomna taram noksari hौzik ahambada maru oiba pau miyamda pizari Aikhoi Manipurini akanbana asunbubu namatkani haibagi wakhaldi mhaki matamdadi yaroi haina Chief Minister Nongthomam Birena phongdokre Thadau Khongsaina Manipur thugaina ba thabak tawraktri marakta Hajalakpa kukising lamdam asigi puwari semdokpa amadi kamunan sagatpani haina haumina phongdorakli Yumthong khudingda chalaga awana tarabasing masak khangdoktuna mateng pang bahaibase BJP gi pandamni haina BJP gi President Sardana hairi India Manipur Congress amuk hanna lakhandaba yade haina Bupendrana hairi Minister Awangbong Nimai MLA Saknaru Hasanna Eril amasung kongba turalgi namtharaklaba returning wall gi phibam sing yangsinkre amadi lai haraubada kabui jagoi kaliba singna kadaidagi na khongdaba isei lam sillaga saksinba fizolda mayan tuan toksinba furib asebu masak thial le tobiganu haina irabot kabuina phongdorakli hauzik maroiba pau sing miyamda sandongna pizari Tipaimuk STG MLA ngasanglung sanat Tena Lusingba, Mar Inpui Mar Student Association, Mar Women Association, Mar Artist Association gi Mihit Singa, Manipur State Minister N Biren gi ngasi Babu Parada Labor State Minister Secretary unakre. MLA Lusingba Mihit Sing aduna N Biren na nirak subo ina State State Minister orakpada harauk tayamba utpa lanana. Chief Minister Buthagat Pafungdo Kilo na makata na Chief Minister ki Thoksil Makada is talangang nasangsiliba War on Drugs ki campaign asida mapung pana sagot kani haibagi sab sabat hazab amasupiki amromda Mar Inpui ki General Secretary Richard Marna Kuyak Piba Thagat Cherol amada Manipur Chief Minister da Pisinki Mar Inpui ki Thagat Cherol aduda Chief Minister N Birena Mai Pakibaga Mari Lenana Mar Furuki Miyamna Tawumil Khangba Utpagalana na Thagatpa amadi harauk tayamba Phongdokli haiki Tarunga Mari Lenana Chief Minister na haikibada BJP gi lengang asi lakpadagi Manipur miyam gi damak thabak tharung kya pangthoktuna lakli lengang asina maugi miyam gi damak sim kaya yamna pibagaluna na sakot khongthangda mangjal thadana sangsilli hauzik singtam gi marakta nungsinabagi lipul ama laklaba matam asina kana kana gumba mathong baram khangdaba pangai da haiba aikhoida logumsi Manipur gi puari dilamdam asida kundaminariba singtam animakna yamna nungsi sanana leminarakpani radio da su mart Thauram margi isai kaya ama sandoktuna lakli akoi Manipuri ngaktani akoi kari tausigi haiba ningthina khandaraga thabak tausi haina phongdokli Jiribam Tamilong helipad sabagi thabak punamak athuba matamda sabadagi thabak punamak athu akai nangle haina miyamna su thagatpa phongdoknaki Thadau amadi Khongsaina Manipur thugaina ba thabak tawraktri marakta hajalakpa kuki singna lamdam asigi puari semtokpa amadi kamunang sagatpani haina Federation of Haumigi Publicity Secretary Dr. Komdram listamna thadorakpa Cherol amana hairi Cherol asina hairi Prime Minister da kuki inpina kan content and Bestless Fancy Manipur History haibada kanaroi kuki inpi Manipur na thasigi seset amada Prime Minister Narendra Modi da thakiba memorandum da iriba aranba kan content Bestland on Fancy Manipur History gi matamde iriba du kari sukanabu fangloi maramdi Union Home Minister Amit Shah kumjali singani taragama panda October taraka mangada Manipur Anglo Kuki War thoki de haina document galona na Manipur Chief Minister yauna memorandum piki Kuki inpine Anglo Kuki War listing macamapan taraga tared listing amagachamapan taramapan haina Palibadu listing macamapan taramapan gi mege tarani panda Kuki prisoner taragani thoi Kohima Zenda leina Application Commissioner Suma Beli and Hill District Pisin ki kuki prisoner taragani thoi aduna makoi na hodiba lalhowa sing British ke mayukta nate Maharashtra ki manau nupani haiba singa khamba sana sauba singa Manipur ningthogi mathakta famunbugi ihogda kuki na mateng pangbani karigumba singa khamba na mai paklabadi kuki house tax lupa pause makata na pizari Kuki Hawk Test lupa ahum digina lupa amada hantan gani haibagi damak singa khambana mateng pangbani maram aduna makoida piriba maral adu kokpiu haina Kuki inpigi prisoner taragani thoi aduna sahi tawraga thakiba application adu Federation of Haumina Mayek Sengna Union Home Minister da pikre amadi adu
aduna wari adu kanaba fongloi haina fongdorakli hiram sida khongsai amadi thadau singi lamdam asigi yalomi singa yamna nungsi chanana leiraki thadau amadi khongsai na kaidau nungda manipur thogaina ba amadi nungsi chanana leiminabagi mayokta thabak tawraktri aduga marakta hajilakpa kuki singna lamdam astagi history bu samdokpa amadi kamunang sagatpa sileptana tawrokli haina fongdokli BJP na Manipurda laiba lairaba miyamgi mayum-mayumda party singi karyakata singna haktingna satuna masak khangdoklaga pangba yaba mateng pangani haiba si BJP gi mapung oiba pandamni haina BJP Manipur State President Adhikari Mayum Sardhana fongdokre Rajasthan gi Udaipura me 12 amadi 15 da pangthokiba Congress Party gi oiba setan Sabir Nab Sankalpta Laukiba Waraki Matung in Manipur Su MPCC na Sindana Naba Sankap Ngarang di Haukibugalona na Anoba Wasak Amadi Warib Kia Sankapa Asigi Manung Chana Laukre Hari Tarunga Marilina na MPCC ki senior spokesperson Ningoma Bupendra Maitay na Hakibada Rajasthan gi Udaipur na Pangtokiba Numit Humnigi Oiba Setan Sabir Nab Sankalpagi fal oina kumjali singani kungamari da Congress laklagani haibagi akiba leibadagi Information Directorate asi politically sizinnarakle asigumba makhalgi setan sabir asi India da marirak pangthokre nimin ini satarakiba asida resolution khara lowri ngasi lawkiba resolution singi manungda MPCC gi Political Affairs Committee ama semnaba gi pass tawkre committee asida Congress leader gi member taraga taruk yauri makoi adudi MLA Megachandra self leader Ibobi Gakhangam K Ranjit AK Menabitis Lokesh Sourcing Surya Kumar Okram I Hemozit and M Okendro Tien Hauki Tokso Mainin Singh Bamaru Emimi Sing yauri hari Ketrigao Kendra gi manung chana leiba top khonglang makhong dagina na haru fawbagi retaining wall tural amadi drain sing mathok toriba ra haina ngasi Kendra sigi MLA masung Water Resources Minister Awangbo Nimai na koina satuna yangsin kray yangsin kiba mafam sing adudi top khonglang makhong Ketri Awang Laikai Salaudin Gizal mapa Ketri Awang Laikai na harup khongjin asoba khongjin saikhom mapa Garungpa thong musung yaral thong ni hari khongchit aduna Minister Awangbo Nimai na pamu sing da hai tural khongman singi retaining wall gi pibum yangsin bachat ba aduda tural sing da chaliba retaining wall khara nam thaba thin rakle masi athuba matam da samjilagani masi gi damak soil study torba matung da ningthing na matam kuina chatna ba makata na retaining wall nam thadana bahot na ragani haina phongdokle Umanglay haraw bada kawoy jagoy katliba singna kaday dagi no khangdaba isay saksin ba amadi kawoy gi jagoy sabada setpa pilol sing mayan tuan toksin bana furup asibu masak thiel le hara duna sigumba tawbidana baki marks amadi azako gi maike dagi apil tarokli ngasi dung tilpung amataba matamda ki marks ki office ta pangthokpa ki marks amasung azako na punduna hawjik lamdam asida lai haraw bugi laibungda chong lam chadaba mayongda lamdam asigi leminariba furup singi jagoi sing saba amadi seleba pijat ki matang na pangthokpa pawgi mifam amada all jelarong art and Culture Organization Azako gi General Secretary Songbong Kabui Khunang dagi Golmai Irabot Kabui na haikibada organization asi ahal laman singi hangtaktagi matam sangna thabak thorum kaya tawduna lakli mahang na haikibada hojing Manipurda leiriba mitei amadi Kabui tana thana yadraba lagi hangtaktagi hingminaduna charo morungnaduna laklabani mitegi umanglai haraubada lagi thogal tawbani haidana Kabui jagoi isorda katpa matamda Kabui jagoi da selba fi adu kaun tawbada Mauda kaul lakpa koktana tangkhulgi haptuna maring marang halle masi tahoningde aduga Kabui jagoi da sakliba isay kaday dagi khongdaba isay lamsilaklaga saksili Kabui jagoi isay ahum mari lay madu matam amatada khongjali kilamgi sarga kilamgi isay khulbulan galam amadi magi pawsri makata na pizari Zagoi isay adum leizay asumna taurogadi hanan leiram badagi hena fazagadar kali laibungi lai
गी थगल तौरीबनी हाइदुना जगोई गी ओजा असिना लेखाई नत्रगा खुंगंगदा जगोई तंबिबा मतमदा कबुई कुइना कबुईगी माउना माउगी फी सत्कदबनी हाइबा खंगलबदी हेना फजगदर खल्ली हाइना फोंदोरकली हौजिलो सलकपदा मरुइबा पाउसिंग अमुक हना मियामदा पिजरी अखोई मणिपुरीनी अकन बना असनबबु नमतकनी हाइबगी वखलदी आइगी मतमदा यारोय हाइना चीफ मिनिस्टर बिरेन फोंदोखरे थादो खोंसाइना मणिपुर थुगाइना बथबक तौरक्ट्री मरक्ता हाइजलकपा कुकी सिंगलमदम असगी पोवारी सेमदोकपा अमदि कमुलन सगतपनी हाउमी युमथोंग खुदिंग चलगा अवाना तारबसिंग मसक खंगदोक्तुना मतेंग पांगबा हाइबसि बीजेपी की पांदमनी सारदा लोदना इंडिया मणिपुर दा कांग्रेस अमुक हना लांगहनदबा यादे हाइना भूपेंद्रना हाइरी ngasiga oina pijariba pausing asiga loina loijare diamond radio na midang wara matamda phongba pause singdagi lawthokchaba maroiba pau miyamda pijaba tabiriba singo muka hana khurumjari